Hello mayam, ngasisu RR Project na yamna nungairaba movie ama puduna lakle. Hairiba movie asigi mamingna Silence of the Prey. Film asi 2024 gi May gi tang 13 da puthokiba horror amadi thriller da based toba movie amani. Film asigi IMDb rating na 10 gi manungda 4 ni. Adudi mayam matam mangandabida film asigi asengba wari romdoina mai onselasi. Masigi ahubut sindai khoida Nina kauba nupi mabu halai aduga Nina na hujik USA da amuk laami Nina na hujik USA da lakpa matamda mahaki oiba legal oiba document khara yaubana maram oiraga document sing adu amuhana semtokpa tarami maram asina Nina na document sing adu semnabagi damakta mangonda paisa darka tarami maram asina Nina gi mamana biyemana Nina da Luther kauba ahal amagi maramda wari sara ami duga Nina gi mamana biyeduna Nina da asumna soira ami nahakna Luther gi thabak khara suba tarabadi nangonda paisa khara soidana makki phangani paisa sing aduna nahaki case adu thengnaba yagani haina hairami Nina na muk mahaki friend aduda Luther hariba misak asi kamaina toge haina ngami sida Nina gi marup aduna Nina da mahakti amna phaba misak amani Luther gi manakta atopa nupi kaya amasu thabak suduna makhoi gi paisa gi problem kaya amasu kokhrabani aduga makhoi nunga yafana su loina pankhrabani masida sunate nahakna Luther gi manakta leiba matamda nahakpu Luther na phajana section senabi gadoribani masigi matungda Nina gi marup aduna Nina adubu Luther gi manakta puduna laami khoina Luther gi manakta lakpa matamda jungle lama phauduna laami makhoina sum laaba matungda makhoi ani ngahak potharami Tanja asida Nina gi manakta nupa ama seselakuna Nina da mahakpu kanbiyu haina hairami masi uba matamda Nina adudi yamna kirami maram masina mahak kara dugi manungda yamna kana seselakuna mahake mamana bi eduda asumna hairami nupa ama aigi nakta chele nupa aduna mahakpu mateng pangbiyu haiduna haire asida Nina gi marup aduna Nina da asumna hairami aikhoina mafam asida leiba mi amatagi mateng pangba yade aduga mafam asida tribe ki jati kiyana khundaduna su leiribani maram masina makhoi gi jati sing asina amaga khanaduna leiringai matam masida aikhoina changchanduna mateng pangluba tarabadi aikhoi doina khudong thiba nangadoribani ohai asi hairaba matungda makhoi gi gari edu thauduna laami ngahak leiraba matungdadi Nina amadi mahake friend makhoi ani Luther gi mayum maduda yaurami aduga Nina gi marup aduna Luther da Nina asi nahaki nayumda thabak kharabu thiba laibani haina hairami Luther nasu Nina gi thabak sing adu pige haibage ayaba adu pirami aduga Luther na Nina da asumna hairami aigi mafam asida lakiba nupi ayamba loina leisabi ngaktani adubu nahakti mau oirabi luhongabi nupi amani haina hairami sida sunate mafam asida lakiba nupi sing adugi macha amati yaukte adubu nahakti hojiksu nacha ama yauduna lai wahai si taraba matungda Nina na Luther da asumna hairami madugi damakta nahakna karisu waganu aigi chachi karisu lamhende mahak poina yamna section na senagani haina hairami sigi matungda Luther na Nina da mahaki thabak adu pinabagi damakta ready da leirami hojikti Nina su mahaki thabak adu phangabanina Nina gi marup adu mafam asdagi thadoktuna chatkirami masigi matungda Luther na Nina adubu mahaki mayumda pusalaktuna mahaki mayum asibu yengalami hairiba matam asida Luther gi yumgi phaglang sing aduda saji makok mayam ama naptuna leiba adu Nina na urami asida Luther na Nina da asumna hairami aise sadan bayamna pamba misak amani maram masina aina jungle da chatuna saji kya hatuna saji sing adugi matong sing adu aikhoina chana bagi namakta lawi aduga mahaki makok sing aduna aikhoina preserve tawduna thamaga yumgi phaglang sing da theli haina hairami asigi matungda Luther na Nina amadi Nina gi macha makhoi ani makhoina leigadoba room aduda pubira ami akhoina room aduda changpa matamda Nina na ariba photo ke amasu urami uga Nina na photo sing adugi maramda Luther da hangami masida Luther na Nina da asumna haira ami photo asida yauriba misak sing asi aikhoi gi thainingai gi ipa ipu singi photo ngaktani haina hairami aduga aikhoi gi thainingai gi ipa ipu sing aduna hariba matam aduda harvest celebration su tawi haina haira ami wayesi taba matamda Nina na Luther da amukasu asumna hanga ami harvest celebration adi karino asida Luther na Nina da asumna haira ami hairiba kumai adu hojik yaurokadorobani tamaduda nahaksu yauduna aikhoi pulap punduna kumai adubu saruk yagadoribani hairiba matamaduda harvest celebration hairiba si nahaksu khangagani haina hairami masigi matungda numidangi matam oiselakpana makhoi sing adu makhoi gi roomda tumba chanakhirami Mathangi ayukta Nina na hagolakpa matamda mahaki manakta mahaki machanupi edu leiramdaba adu mahakna urami
maram asidagi ninadu yamna pakhana phuklauna hogatuna mahaki masadabu yengnabagidamagta yum adugi makha thangba sarukta kumtharami hairiba matam asidadi Lutherna mahaki machanupi adugidamak breakfast sembiduna breakfast pijaduna leiramba adu mangna urami masi uba matamda ninaadusu wakhal leitana lejarami aduga ninana Lutherda asumna haijarami ayengdagidi nakoina hogatringaida aina ngantana hogatuna nakoi mayamgi breakfast asi semaga pijanaba honajage haina hairami sida Lutherna ninada asumna hairami karisu kaideda ngasi sidi nahakidi first day oibanina aina adum sembirasu yare maram aduna nahakti enjoy tawduna leyu haina hairami aihakna nahaki breakfast su semduna leirabani nahaksu breakfast su chathoo haina hairami duga breakfast adu chaba loiraba matungda nahakna tawgadaba thabaksing adu aina hairage haina suairami umna makoina breakfast adu chana Lutherna ninada mahakna tawgadaba thabaksing adu loina hairami makoi anina asumna wari sanaduna leiringai tanja asida Luthergi yumgi basement adudagi karigumba makhon ama taraami masida ninana Lutherda tariba makhonsi karino haina ngami masida Lutherna ninada asumna hairami adugidamakta nahakna karisu khaluganu aigi yum masi jungle gi amna naknabana maram oiraga jungle dagi aigi yumgi basement gi sarukta raccoons mayam ama changai ariba raccoons sing aduna langbagi makhoni haina hairami kana dise nahak breakfast adu oina chathoo nahakna breakfast adu hek chaba loibaga nangna tawgadaba thabak sing adu ai loina hairage haina suairami hairiba matam asida Lutherna ninada asumna suairami phamasida lakiba nupi ayamba loina leisabi ngaktani maram masina makoina mafam asida leiba matamda makoi masa mathanta leheli haina hairami aduga Lutherna ninada yumgi mapanda leiba room amabu mahakna ulami duga hairiba room asi mahaki personal oiba room amani haina suairami athangi senda Luther adu yum adugi basement gi room aduda chatkiba adu aikhoina ui duga Lutherna basement adudagi sa matum khara poraktuna ninada piduna numidangi masi chanabagi thongu haina hairami atam masimaktada ninaduna lok khuduna leiba adu Lutherna urami maram masina Lutherna yamna special oiba cha ama semduna ninada pirami aduga sa asi thau haina hairami nahakna sa asi thakpa tarabadi nahakna lok khuriba mayam adu hayengdagi loina phakharadabani haina hairami ninasu Lutherna haibagi matung ina cha adu thaami ninana cha adu hek thakhraba matung degidi mahaki masadu yamna talaami duga mahak phamungda changduna tumduna leithokirami mathangi ayukta ninana hogalakpa matamda mahaki masadu yamna fresh oirami haibadi mahaki masadu yamna nungairami numidangi matamda mahakna lok khukhiba sing adusu loina phaduna leirami ngahak leiraba matungda Luther adu ninagi rumda changaktuna rang mahakna sembikhiba cha adu ngasi su semduna ninada thau haiduna puduna laami matam asida ninasu Lutherna poraiba cha adu yamna harauna thaktuna leirami tumna ninana cha adu thaktuna leiringai tanja asida Lutherna ninada yamna hainadaba mongda mahaki mamit aduna yengduna leiba adu aikhoina ui sengba makidi Lutherna ninada pithaiba asi cha amanate mahakna karigumba posak kharana semba miyoibagi hakchangda sokadaba posak amani ninasu cha adu thaubana maram oiraga mahaki masadu tantharakpana maram oiraga mahak tumkhirami adubu ninadi mahakna cha asi thakuraba matungda mahaki hakchang asina tumninglakliba asigi maramda mahakti karisu khandaba tawrude mathangi ayukta ninadu yum adugi mapanda thoktuna mahaki thabaksing adu suduna leirami mahakna matam asida sing kyasu khaiduna leirami tanja asida Luther adu ninagi manakta laktuna ninada asumna hairami ai hojik grocery gi dukanda pochai kharabu leiba chalukhige aina halaktri phawba nakhoi yamna section na leiramu haina hairami asumna wai singasi hairamlaba matungda Luther adu mafam asidagi chatkirami Lutherna chatkharba matungda ninana arapa mafam amada nupa ama lakpa adu mahakna urami aduga nupa aduna ninagi maikaida chenselaktunna ninada mateng pangbinaba su hairami dubu ninadi nupa asi uba matamda makoida khudongthiba thokadra haina khanbadagi mahaki macha adu chatlauna pamkhatlaga yum madigi manungda chensankirami ngahak leiraba matungdadi Luther adusu mayumda amu halaami matam asida ninana makoigi yum asida lakhiba nupa adugi maramda Lutherda loina tamami Luther su nupa ama makoigi yumda laame haiba si taba matamda mahaki hakchang adu leiba yadabida kainoma tawrami aduga Lutherna ninada asumna hairaami ꯑꯩꯈꯣꯏꯒꯤ ꯃꯐꯝ ꯑꯁꯤ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏꯒꯤ ꯃꯐꯝ ꯑꯃꯅꯤ ꯅꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯃꯐꯝ ꯑꯁꯤꯗ ꯅꯨꯄꯥ ꯑꯃꯕꯨ ꯍꯦꯛ ꯎꯕ ꯇꯥꯔꯕꯗꯤ ꯃꯗꯨ ꯅꯍꯥꯛꯀꯤꯗꯤ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏꯅꯤ ꯃꯔꯝ ꯑꯁꯤꯅ ꯅꯍꯥꯛꯅ ꯃꯤꯑꯣꯏ ꯑꯗꯨꯕꯨ ꯍꯦꯛ ꯎꯕ ꯇꯥꯔꯕꯗꯤ ꯈꯨꯗꯛꯇ ꯃꯐꯝ ꯑꯗꯨꯗ ꯅꯍꯥꯛꯅ ꯃꯤꯑꯣꯏ ꯑꯗꯨꯕꯨ ꯍꯥꯠꯇꯣꯛꯀꯗꯕꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯅꯤꯅꯥꯅ ꯑꯃꯨꯛ ꯂꯨꯊꯔꯗ ꯍꯥꯏꯔꯛꯑꯝꯃꯤ ꯃꯇꯧ ꯀꯔꯝꯅ ꯑꯩꯅ ꯃꯤꯕꯨ ꯍꯥꯠꯀꯗꯣꯔꯤꯕꯅꯣ ꯑꯩꯗꯤ ꯑꯗꯨꯝꯅ ꯇꯧꯕ ꯉꯝꯃꯣꯏ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ
Madudagidi Lutherna Nina Dubu Yumgi Mapanda Putoktuna Angonda Kudong Tirakadaba missing asi Matokram Hatkani Haibadu Tambirami Adubu Lutherna Paniamna Nina Duda Takpi Batarabasu Nina Dudi Lutherna Haiba Singadu Amate Yaramde Aduga Ninana Lutherda Mahakti Amna Kizay Haina Haira Ami Lutherna Yamna Sauna Ninada Lauraka Sumna Haira Ami Nahakna Nahakina Sanupi Sibu Ganjabangam Nabagidamakta Nahakna Atopa Kanabusu Hatpa Tabani Tumna Luther amadi Nina Makoy anina wari sanaduna leringay matam masida asay Ninagi manakta lakiba nupa adu Ninada mateng panghannabagidamakta amuk mapam masida laami adubu hairiba matam masida Lutherna mapam masida laiba nupa asigi makokta karigumba posak amana thombadagi nupa adu mapam masida laimaida soktuna taraga leirami aduga Lutherna nupa adubu hanaba haiduna torokpa matam aduda Nupa aduna Lutherda mahakpu hatpiganu ihakse nakoida khudong thigaduba mi adu natte haina haira ami aina mafam asida laiba asidi aigi car adu mafam asida yadabida lehore maram asina aigi car adu semba matamda nakoidagi mateng nige haiduna lakpani haina hairami aduga nupa aduna Lutherda mahaki maming asi Andres kawi haina haira ami Paduna Lutherda asumna achomba singadu hairakpa aduna maram oiraga Lutherna Andres hariba nupa adubu mahaki mayum manungda pusanbira ami Andresna Luthergi yum madugi manungda changaba matungdagidi Andres Nina amadi Luther makoi ahum madu sakhang makhang naduna tinakhirami Lutherna Andresta makoigi yum masida numinini leithoko haina hairami maramdi akoigi mafam asigi harvest festival adu numinini gi matungda tare madu yauraga chatkhro haina hairami nasu Lutherna adumna haiba waising adu taba matamda mahaksu haraujarami aduga Lutherna Andres ki yadraba car adubu mahakna soidana maki semgani haibagi thajabasu Andresta pirami hariba matam asimaktada Lutherna Andresta cha thaknabagidamakta cha ama piraami Hairiba cha asi mamangi matamda Lutherna Ninada matam punamakta pithakiba cha aduga chap manai aduga Andres amadi Nina makhoi ani dusu cha adu thaktuna lerami asigi matungda Luther adusu mahaki roomda tumba changkhirami aduga Ninana makhoigi chakhungi chairiba sing adu sengjanduna lerami hairiba matam asida Andres su kitchen aduda changaktuna Ninagi mateng pangami matam asida Andresna makhoigi kitchen aduda yu botan mayam ama leiba dusu mahakna urami aduga Andresna Ninada asumna haira ami ngasigi numidang asida aikoina karigidamak yu asi thaktribano haina hairami masida Ninana Andresta asumna hairami aikoina hujik leiriba asi Luthergi yumdani maram aduna aikoina thaba ama tawdringaida mahaki permission yaudravadi aikoina karimta tawba ngamde haina hairami Andresna muk Ninada nahakti mafam asida kaidawa leiramlibano haina ngami masida Ninana muk Andresta asumna haira ami aina mafam asida lakpa matamda aigi liken oiba document khara yaubana maram oiraga document sing adu semnaba honaba matamda aina paisa khara bu darka oi isa sing adu phangnabagidamagta aina Luthergi yum asida laktuna thabak suduna leiribani haina hairami Andresna mo haira ami aisu mafam asida visitor ama oina lakhibani achumna makhoi ani wari sanaba loiraba matungda makhoi ani adu makhoigi roomda tumba changna khirami numit asigi athengba hingda Ninana tumiba ka adugi ongnaw adugi mapanda makokta sajigi marks upa misak ama leptuna leibadu mahakna urami masi uba matamda Nina adudi yamna kiba phawrami aduga mahakki haksang adu blind chatkirami masigi matungdagidi mahakna hauji ukiba misak adu thongnaw adugi manakta leramde madudagidi Ninana khalami madudi mahakna hauji ukiba adu mahakki wakhanda yamna khanjanbadagi uboirangbani haina khalami Mathangi ayukta Ninana hugalakpa matamda phamung aduda mahaki machanupi adu leiramdaba adu mahakna urami maram masina Ninana yamna pakhatna yum adugi manungda mahaki machanupi adubu leibara haiduna koithi thirami yum manung aduda machanupi adu leiramdaba aduda yum adugi mapanda thoroktuna yenguba matamdadi mahaki machanupi adudi Lutherga sanaduna leirami madudagi Ninana machanupi adugi manakta chenchanduna machanupi adubu chena konjanjarami hairiba matam asida arapada sajigi mako upa mioi ohumna mangonda munna yengduna leiba adu Ninana urami masi uba matamda Nina adu yamna akiba phawrami aduga mahakna mamai adu leithoraga Lutherda mahakna uriba sing adu tamlami aduga mahakna mamai leithoroktuna amuk yengba matamdadi haujik mahakna ukhiba saji mako upa mioi ohum adu leiramde masida Lutherna Ninada nahak wakhan yamna khanjale maram aduna nahaki wakhanda namitta pangu ubo irangbani haina hairami Lutherna Ninada ngarang numidang nahak yu ubara aina nangwanda haikraba natra nangna thaba ama toromdaida aigi permission yaudravadi tawganu haiba natra
ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯂꯨꯊꯔꯅ ꯅꯤꯅꯥꯗ ꯃꯍꯥꯛꯀꯤ ꯌꯨꯝꯒꯤ ꯀꯥꯁꯤꯡ ꯑꯗꯨ ꯐꯖꯅ ꯂꯣꯏꯁꯤꯜꯂꯨ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ, ꯃꯔꯝꯗꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯤ ꯈꯔ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯗ ꯂꯥꯛꯀꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯅꯤꯅꯥ ꯑꯗꯨꯁꯨ ꯔꯨꯝ ꯑꯗꯨ ꯁꯦꯡꯅꯕꯒꯤꯗꯃꯛ ꯔꯨꯝ ꯑꯗꯨꯗ ꯆꯪꯉꯛꯑꯝꯃꯤ꯫ ꯂꯨꯊꯔꯁꯨ ꯅꯤꯅꯥꯒꯤ ꯃꯇꯨꯡꯗ ꯂꯥꯛꯑꯝꯃꯤ꯫ ꯅꯤꯅꯥꯅ ꯔꯨꯝ ꯑꯗꯨꯗ ꯆꯪꯉꯛꯄ ꯃꯇꯝꯗ ꯂꯥꯏꯔꯤꯛ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯂꯥꯏꯔꯤꯛ ꯑꯗꯨꯒꯤ ꯃꯊꯛꯇ ꯅꯤꯅꯥꯅ ꯍꯦꯛ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯎꯕ ꯃꯀꯣꯛꯇ ꯁꯖꯤꯒꯤ ꯃꯥꯛꯁ ꯎꯞꯄ ꯐꯣꯇꯣ ꯌꯦꯛꯄ ꯂꯥꯏꯔꯤꯛ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯅꯤꯅꯥꯅ ꯂꯨꯊꯔꯗ ꯀꯔꯤꯝꯇ ꯍꯥꯏꯗꯕꯤꯗ ꯂꯥꯏꯔꯤꯛ ꯑꯗꯨ ꯄꯥꯏꯔꯒ ꯌꯦꯡꯒꯦ ꯇꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗꯗꯤ ꯂꯨꯊꯔꯅ ꯁꯠ ꯂꯥꯎꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯂꯥꯏꯔꯤꯛ ꯑꯗꯨꯕꯨ ꯂꯧꯈꯠꯇꯨꯅ ꯆꯦꯠꯅ ꯀꯣꯟꯁꯤꯟꯗꯨꯅ ꯊꯝꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯂꯨꯊꯔꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ, ꯅꯍꯥꯛꯀꯤ ꯂꯝꯆꯠ ꯑꯁꯤ ꯐꯠꯂꯛꯇꯔꯦ, ꯅꯍꯥꯛꯅ ꯂꯥꯏꯔꯤꯛ ꯑꯁꯤ ꯄꯥꯏꯒꯅꯨ, ꯑꯩꯅ ꯅꯉꯣꯟꯗ ꯀꯌꯥꯔꯛ ꯍꯟꯅ ꯍꯥꯏꯔꯕ ꯅꯠꯇ꯭ꯔꯥ? ꯅꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃ ꯇꯧꯅꯤꯡꯕ ꯇꯥꯔꯕꯗꯤ ꯑꯩꯉꯣꯟꯗ ꯍꯥꯟꯅ ꯄꯔꯃꯤꯁꯟ ꯂꯧ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ? ꯀꯔꯤꯒꯨꯝꯕ ꯅꯍꯥꯛꯅ ꯑꯗꯨꯝ ꯇꯧꯔꯛꯄ ꯇꯥꯔꯕꯗꯤ ꯅꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯐꯠꯇꯕ ꯀꯌꯥ ꯑꯃ ꯊꯣꯔꯛꯀꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯂꯨꯊꯔꯅ ꯅꯤꯅꯥꯗ ꯗ꯭ꯔꯦꯁ ꯑꯃ ꯄꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯗ꯭ꯔꯦꯁ ꯑꯁꯤ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯁꯦꯠꯇꯨꯅ ꯑꯩꯈꯣꯏꯒꯤ ꯄꯥꯔꯇꯤ ꯇꯧꯐꯝ ꯑꯗꯨꯗ ꯊꯣꯔꯛꯎ, ꯅꯍꯥꯛꯁꯨ ꯄꯥꯔꯇꯤ ꯑꯗꯨ ꯌꯥꯎ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯅꯍꯥꯛꯅ ꯗ꯭ꯔꯦꯁ ꯑꯁꯤ ꯁꯦꯠꯄ ꯇꯥꯔꯕꯗꯤ ꯃꯤꯑꯣꯏꯁꯤꯡꯅ ꯅꯍꯥꯛꯄꯨꯁꯨ ꯌꯥꯝꯅ ꯐꯖꯅ ꯎꯔꯒꯅꯤ ꯍꯥꯏꯅꯁꯨ ꯍꯥꯏꯕꯤꯔꯝꯃꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯅꯤꯅꯥꯁꯨ ꯗ꯭ꯔꯦꯁ ꯑꯗꯨ ꯁꯦꯠꯂꯒ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯄꯥꯔꯇꯤ ꯑꯗꯨ ꯌꯥꯎꯅꯕꯒꯤꯗꯃꯛꯇ ꯔꯦꯗꯤꯗ ꯂꯩꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯗ ꯅꯤꯅꯥꯁꯨ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯄꯝꯗꯨꯅ ꯄꯥꯔꯇꯤ ꯇꯧꯐꯝ ꯑꯗꯨꯗ ꯂꯥꯛꯑꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯄꯥꯔꯇꯤ ꯇꯧꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯃꯌꯥꯝ ꯑꯗꯨꯅ ꯅꯤꯅꯥꯗ ꯌꯥꯝꯅ ꯍꯩꯅꯗꯕ ꯃꯑꯣꯡꯗ ꯌꯦꯡꯗꯨꯅ ꯂꯩꯕ ꯑꯗꯨ ꯑꯦꯟꯗ꯭ꯔꯦꯁꯅ ꯎꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯑꯦꯟꯗ꯭ꯔꯦꯁꯅ ꯅꯤꯅꯥ ꯑꯗꯨꯕꯨ ꯌꯨꯝ ꯑꯗꯨꯒꯤ ꯃꯊꯛ ꯊꯪꯕ ꯖꯒꯥꯗ ꯄꯨꯈꯠꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯦꯟꯗ꯭ꯔꯦꯁꯅ ꯅꯤꯅꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯑꯁꯤ ꯈꯨꯗꯣꯡꯊꯤꯒꯗꯕ ꯃꯥꯜꯂꯤ, ꯅꯍꯥꯛꯅꯕꯨ ꯄꯥꯝꯂꯕꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯁꯤ, ꯑꯗꯨꯒ ꯑꯩꯒꯤꯁꯨ ꯑꯍꯥꯡꯕ ꯔꯨꯝ ꯀꯌꯥ ꯂꯩ, ꯅꯍꯥꯛꯀꯤ ꯄꯩꯁꯥꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯀꯌꯥ ꯂꯩꯔꯤꯕ ꯑꯗꯨꯁꯨ ꯁꯣꯜꯕ ꯇꯧꯕ ꯌꯥꯏ, ꯑꯩꯒꯤꯁꯨ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯂꯩ, ꯅꯍꯥꯛꯅ ꯑꯩꯒꯤ ꯊꯕꯛ ꯑꯗꯨ ꯑꯣꯏꯅ ꯁꯨꯔꯒ ꯑꯩꯅ ꯅꯉꯣꯟꯗ ꯄꯩꯁꯥ ꯃꯌꯥꯝ ꯑꯃ ꯄꯤꯕ ꯉꯝꯒꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯅꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯑꯁꯤ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯒꯅꯤ, ꯑꯩꯈꯣꯏ ꯑꯅꯤ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯁꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯗ ꯅꯤꯅꯥꯅ ꯑꯦꯟꯗ꯭ꯔꯦꯁꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯨ ꯌꯥꯔꯝꯗꯦ꯫ ꯑꯗꯨꯒ ꯅꯤꯅꯥꯅ ꯑꯦꯟꯗ꯭ꯔꯦꯁꯇ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯗꯤ ꯂꯨꯊꯔꯗ ꯃꯍꯥꯛꯀꯤ ꯊꯕꯛꯁꯤꯡ ꯑꯗꯨ ꯇꯧꯒꯅꯤ ꯍꯥꯏꯗꯨꯅ ꯑꯌꯥꯕ ꯄꯤꯊꯣꯛꯈ꯭ꯔꯕꯅꯤ, ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯍꯥꯏꯕ ꯑꯗꯨ ꯉꯝꯂꯣꯏ꯫ ꯋꯥꯍꯩ ꯑꯁꯤ ꯇꯥꯔꯕ ꯃꯇꯨꯡꯗ ꯑꯦꯟꯗ꯭ꯔꯦꯁꯅ ꯑꯃꯨꯛ ꯅꯤꯅꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ, ꯍꯣꯏ, ꯅꯍꯥꯛꯅ ꯑꯗꯨꯝꯅ ꯈꯜꯂꯕꯗꯤ ꯐꯔꯦ, ꯑꯗꯨꯕꯨ ꯅꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯃꯇꯝꯗ ꯅꯍꯥꯛ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅꯗꯤ ꯂꯩꯌꯨꯀꯣ ꯍꯥꯏꯅ ꯍꯥꯏꯕꯤꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥ ꯑꯁꯤꯗ ꯂꯨꯊꯔ ꯑꯗꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ, ꯅꯈꯣꯏ ꯑꯅꯤꯗꯤ ꯄꯥꯔꯇꯤ ꯌꯥꯎꯗ꯭ꯔꯕꯗꯤ ꯀꯩꯗꯧꯔꯦ, ꯄꯥꯔꯇꯤ ꯑꯁꯤ ꯌꯥꯎꯔꯨ ꯂꯥꯎ ꯍꯥꯏꯅ ꯍꯥꯏꯔꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯂꯨꯊꯔꯅ ꯑꯦꯟꯗ꯭ꯔꯦꯁꯇ ꯑꯁꯨꯝꯅꯁꯨ ꯍꯥꯏꯔꯛꯑꯝꯃꯤ, ꯅꯍꯥꯛꯀꯤ ꯌꯥꯈꯤꯗꯕ ꯀꯥꯔ ꯑꯗꯨꯁꯨ ꯑꯩꯅ ꯁꯦꯝꯕ ꯂꯣꯏꯔꯕꯅꯤ, ꯍꯧꯖꯤꯛꯇꯤ ꯅꯍꯥꯛ ꯄꯥꯔꯇꯤ ꯑꯁꯤ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯅꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯄꯥꯝꯂꯕꯁꯨ ꯅꯍꯥꯛꯅ ꯑꯗꯨꯝ ꯆꯠꯈꯤꯕ ꯌꯥꯒꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯦꯟꯗ꯭ꯔꯦꯁ ꯑꯃꯗꯤ ꯂꯨꯊꯔ ꯃꯈꯣꯏ ꯑꯅꯤ ꯔꯨꯝ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯁꯨꯝ ꯊꯣꯔꯛꯑꯕ ꯃꯇꯨꯡꯗ ꯂꯨꯊꯔꯅ ꯑꯦꯟꯗ꯭ꯔꯦꯁ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯒꯥꯔꯤꯒꯤ ꯃꯅꯥꯛꯇ ꯄꯣꯔꯛꯏꯕꯅꯤ ꯍꯥꯏꯗꯨꯅ ꯂꯨꯊꯔꯒꯤ ꯄ꯭ꯔꯥꯏꯚꯦꯠ ꯔꯨꯝ ꯑꯗꯨꯗ ꯄꯨꯗꯨꯅ ꯂꯥꯛꯑꯝꯃꯤ꯫ ꯔꯨꯝ ꯑꯗꯨꯒꯤ ꯊꯣꯡ ꯍꯦꯛ ꯍꯥꯡꯇꯣꯔꯛꯄ ꯃꯇꯝꯗꯗꯤ ꯑꯦꯟꯗ꯭ꯔꯦꯁꯀꯤ ꯃꯥꯏꯊꯣꯡ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯆꯦꯟꯖ ꯈꯔ ꯇꯧꯔꯛꯄ ꯑꯗꯨ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯉꯤ꯫ ꯑꯗꯨꯒ ꯑꯦꯟꯗ꯭ꯔꯦꯁꯇꯣ ꯌꯥꯝꯅ ꯑꯀꯤꯕꯒꯤ ꯃꯑꯣꯡꯗꯁꯨ ꯇꯧꯔꯝꯃꯤ꯫ ꯀꯔꯤꯒꯤꯗꯃꯛꯇ ꯑꯦꯟꯗ꯭ꯔꯦꯁꯅ ꯑꯁꯨꯝꯅ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕꯒꯤ ꯃꯔꯝꯗꯤ ꯔꯨꯝ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯎꯕꯗ ꯃꯍꯥꯛꯅ ꯑꯀꯤꯕ ꯐꯥꯎꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯔꯨꯝ ꯑꯁꯤꯗ ꯀꯔꯤ ꯂꯩꯔꯤ ꯍꯥꯏꯕ ꯑꯗꯨ ꯑꯩꯈꯣꯏꯗ ꯎꯠꯊꯣꯛꯇꯦ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯅꯤꯅꯥꯁꯨ ꯌꯨꯝ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯊꯣꯔꯛꯇꯨꯅ ꯑꯦꯟꯗ꯭ꯔꯦꯁ ꯑꯗꯨꯕꯨ ꯊꯤꯔꯛꯑꯝꯃꯤ꯫ ꯅꯤꯅꯥꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯊꯣꯔꯛꯄ ꯃꯇꯝꯗ ꯃꯀꯣꯛꯇ ꯁꯖꯤꯒꯤ ꯃꯥꯛꯁ ꯎꯞꯄ ꯅꯨꯄꯥ ꯑꯗꯨ ꯑꯔꯥꯞꯄꯗ ꯃꯍꯥꯛꯅ ꯑꯃꯨꯛ ꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯇꯝ ꯑꯁꯤꯗꯗꯤ ꯅꯤꯅꯥꯅ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯎꯔꯤꯕ ꯃꯤꯁꯛ ꯑꯁꯤ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯈꯟꯖꯟꯕꯗꯒꯤ ꯎꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯅꯤꯅꯥꯅ ꯁꯖꯤꯒꯤ ꯃꯀꯣꯛ ꯎꯞꯄ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯃꯔꯝꯗ ꯌꯥꯝꯅ ꯈꯟꯖꯜꯂꯨꯕ ꯇꯧꯔꯝꯗꯦ꯫ ꯃꯗꯨꯗꯒꯤ ꯅꯨꯄꯥ ꯑꯗꯨꯁꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯅꯤꯅꯥꯗꯣ ꯑꯃꯨꯛ ꯑꯦꯟꯗ꯭ꯔꯦꯁ ꯑꯗꯨꯕꯨ ꯊꯤꯕ ꯊꯣꯔꯛꯑꯝꯃꯤ꯫ ꯅꯤꯅꯥꯅ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥ ꯑꯁꯤꯗ ꯂꯨꯊꯔ ꯑꯗꯨ ꯅꯤꯅꯥꯒꯤ ꯃꯇꯨꯡꯗ ꯆꯪꯉꯛꯑꯝꯃꯤ꯫ ꯃꯁꯤꯗ ꯅꯤꯅꯥꯅ ꯂꯨꯊꯔꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯦꯟꯗ꯭ꯔꯦꯁ ꯑꯗꯨ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ꯭ꯔꯥ ꯑꯃꯨꯛꯇꯪ ꯌꯦꯡꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯂꯨꯊꯔꯅ ꯑꯃꯨꯛ ꯍꯥꯏꯔꯝꯃꯤ, ꯑꯦꯟꯗ꯭ꯔꯦꯁ ꯑꯗꯨꯗꯤ ꯄꯥꯔꯇꯤ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯅꯤꯅꯥꯅ ꯌꯥꯝꯅ ꯉꯛꯅ ꯑꯁꯨꯝꯅ ꯂꯨꯊꯔꯗ ꯍꯥꯏꯔꯛꯑꯝꯃꯤ, ꯃꯇꯧ ꯀꯔꯝꯅ ꯃꯍꯥꯛꯅ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯤꯕꯅꯣ? ꯃꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯆꯠꯀꯦ ꯍꯥꯏꯕ ꯇꯥꯔꯕꯁꯨ ꯑꯩꯕꯨꯗꯤ ꯍꯥꯟꯅ ꯎꯅꯔꯝꯒꯗꯕꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯗ ꯂꯨꯊꯔꯅ ꯅꯤꯅꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ, ꯃꯍꯥꯛꯇꯣ ꯌꯥꯝꯅ ꯊꯨꯕ ꯊꯕꯛ ꯑꯃ ꯂꯩꯔꯦ ꯍꯥꯏꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛ ꯃꯐꯝ ꯑꯁꯤꯗꯒꯤ ꯅꯉꯣꯟꯗ ꯀꯔꯤꯝꯇꯕꯨ ꯍꯥꯏꯕ ꯅꯪꯗꯕꯤꯗ ꯆꯠꯈ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯂꯨꯊꯔꯅ ꯅꯤꯅꯥꯗ ꯅꯨꯡꯇꯤꯒꯤ ꯄꯤꯊꯛꯄ ꯆꯥ ꯑꯗꯨ ꯑꯃꯨꯛ ꯄꯤꯔꯝꯃꯤ꯫ ꯅꯤꯅꯥꯁꯨ ꯂꯨꯊꯔꯅ ꯄꯤꯔꯛꯏꯕ ꯆꯥ ꯑꯗꯨ ꯊꯛꯑꯝꯃꯤ꯫ ꯆꯥ ꯑꯗꯨ ꯊꯛꯄ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯅꯤꯅꯥꯒꯤ ꯃꯁꯥ ꯑꯗꯨ ꯀꯩꯅꯣꯝꯃ ꯇꯧꯔꯛꯑꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯅꯤꯅꯥ ꯑꯗꯨ
wakan ngehak mangduna leikirami ninana wakan khara lakpa matamda mahakna mamet pangthorokpa matamdadi mahaktu angouba table amagi mathakta hiptuna leirami aduga table adugi ekoibadana mi kaya amana mahakpu question leibadu mahakna urami aduga miyoi sing aduna ninabu sizinaduna lai khorambagi mawongsu mali hairiba sinadu kattaduna hawjik ninadu mahaki phamungdagi hawgalakpadu aikhoida uhalai aduga mahakna hawgalakpa matamdadi mahakna numidang setkiba dress adu change tawduna leirami aduga ninana mahaki mamangda ukiba sing adu karino haiduna su khanjaduna leirami ngahak leiraba matungdadi ninadu mahaki nomagi tawgadaba mathauksing adu tawduna leirami matam asida ninana thabak suduna leiringai timing asida yum madugi floor da e kara taiduna leiba adu ninana urami e adu uruba matamda ninadu yamna ngakpa phawrami aduga mahaki wakhanda e asibu kanagi oiriba jano haina khalami madudigi ninasu mahaki wakhanda karigumba phattaba khara khalaami haibadi mahakna mafam asida leiba matamda mahakse khudong thiba nangani haina su khalami maram asina ninana singnabadagi Luthergi room aduda tumina sanga ami mahakna room aduda changpa matamda yamna sauba ugi box ama leirami box adugi manungda picture kaya amasu yauduna leirami hairiba picture sing adu makhoigi mafam asida hanadagi tawduna lakpa harvest festival adugi picture kaya amasu oiduna leirami ninasu picture sing asi urubadagi khangami madudi Luthergi community gi members sing asina harvest festival hariba matam asida mioibagi sadum chai haiba asi aduga ninana mafam asida makhoigi community sing adugi maramda iba larik amasu mahangna urami larik adubu ninana page haiduna torokpa matam adudadi mafam asida Luther lakpagi makhon adu ninana tarami maram asina ninana hairiba larik adubudi paba nanghoramde madudagi ninana mafam asida leiramba posai sing adu satlauna hapchalamaga mahak karimta khangdabi saduna mafam asidagi thokirami adubu hairiba matam asida Luther adu yum asigi basement gi jaga aduda leiribani matam asida ninana basement gi jaga aduda lona changa ami masida ninana basement adugi maikaidigi kanagumba mana yamna wana nahebagi makhon amasu tarami hairiba tanja asimaktada Luther adusu basement adugi maikaidigi thanga mapaiduna thora ami masi uba matamda nina adusu masada pakhatpadi phawrami aduga hojik ninana room adudi takiba makhon adu Andres ki makhon su mahangna malami madudigi Lutherna ninada asumna hairami nahangna kaidawnungda room asida changge haiduna khanganu numit asigi numidangda nina adu tumba yadabida leirami madudigi nina adu hawgatuna yum adugi basement gi room aduda laami hairiba matam asida Lutherna su khangami madudi nina hairiba nupi asina basement gi room asida lae haiba asi maram asina Lutherna hawgalaktuna ninana basement gi room aduda changdringagi mamangda mahangna pharami aduga Lutherna yamna sauna ninada asumna hairami nahakna ngasisu aranba thaba amagasu amuk tawre aina nangwanda aina yadaba thaba amata yum asida tawba yaroi haikiba natra asumna ninada Luther aduna ngangduna nina adu mahaki room aduda changankirami mathangi ayukta Luther adu grocery gi dukan aduda chatkirami Lutherna yum asi thaduktuna chatkiba asigi tanja adu lawduna ninana basement aduda changnabagi damakta basement adugi ka aduna leiriba maikai aduda laami ninana basement adugi ka aduda changdringagi mamangda mahaki machanupi adu mahana ka aduda losanduna thamami nina adu basement aduda changnabagi damakta makhutta thanga mapaiduna laami adubu ninana mahakna pairaiba thanga aduna basement aduda changnabagi thong adu hangthokpadi ngamlamde maram asida ninana singjang ama laururaga basement gi thong asibu yankhaiduna thugairami ninana basement aduda changpa matamda mahakti angakpa ma phawrami maramdi basement adugi ka amada Andres adubu makhom mukhut punjanduna phaduna thamambagini aduga yamna ngaklibedi Andres ki mamit animaksu loina kothokhtuna leirami asumna tawriba thokdok mayam asi Lutherna loina tawbo oirami madudigi ninana Andres ki mateng pangge haina khalami maram asina ninana Andres adubu makhom mukhut puliba adu lokthokpiraga yum adugi mapanda puthokpirami ninasu mahaki masanupi adu puthoraktuna Andres nina amadi mahaki masanupi makhoi ahum makhoigi masadu kanjanabagi damakta Luther gi yum adudagi lona senthora ami adubu matang asida Luther aduna makhoigi manakta laktuna makhoida karigumba posak amna thombadigi makhoi sing adu wantha laga loina pharami ninana gyan tarakpa matamdadi mahaksu makhom mukhut adu loina phajanduna leirami hairiba matam asida Lutherna ninada nungtigi pithakpa saadu ninada pithaknabagi damakta puduna sanga ami adubu hojikti Lutherna poraiba saadu ninana thao haiba yaramde asumna ninana saadu thao haiba yaraktaba aduna maram oraga Lutherna ninada asumna hairami
Karigumba nahakna aina haiba si yadraba natraga aina haiba indaba tarabadi nahakki nachanupi asida aina phattaba thabak kaya ama tarokani haina hairami asumna Lutherna mahakki machanupi eduda soongani haiba du taba matamda ninasu pamdrabasu Lutherna pire iba chadu thakpa tarami numidangi matamda Lutherna mahakki dress adu change toromi matam masida mahakna change toriba dress asi mahakki mako aduda sajigi marks upsanduna ninagi manakta changa ami asumna Lutherna dressing adu setpa loiraga ninagi manakta changpa matamda ninanasu Lutherna changa iba mawang adu loina urami matam asida ninana khangami madudi mahakna mamangdagi mahakki wakhanda amadi mamangda uriba mayam adu mamangda wakhanda uba mata natte pumnamak asi Lutherna loina tawbane haiba asi hojikti loina khanga ami masigi matungda Lutherna nina adubu bathroom da puduna la ami aduga batapta phamanduna mahakki dress adu loina lakthoga irujo haina hairami karigumba nahakna aina hairiba asi tawdaba tarabadi nahakki nachanupi eduda aina soidna maki soolakani haina hairami ninasu machanupi edubu nungsibana maram oiraga Lutherna hairiba adu loina toromi Lutherda ninana asumna mu hairami nahakki nachanupi edu aikhoigi mi singna party rumit aduda soidana maki pura agani haina hairami asumna Lutherna ninada taba yadaba wa mayam ama ngangpa sina maram oiraga nina adu yamna sauningga loinana Luther aduda attack tawge tawraami adubu Lutherna nina adu pharaga mahakki makok adu batap adugi manungde yauriba ising aduda namsallami aduga Lutherna asumna hairami nahakti aikhoina haiba asi loina ingadabani hairamlaga Luther adu room asi thadoktuna thokhirami mathangi ayukta nina adu mathwai nungaitana phamduna leiba adu aikhoina ui hairiba matam asida Lutherna ninagi chanaba khara puduna changa ami duga Lutherna ninada mahakna poriba chanaba adu chaw haina hairami matam asida ninana Lutherda asumna haijarami nahakna nungsibiduna aigi chadu amuktangdi unahanbiyo haina haijarami masida Lutherna ninada asumna hairami nahakna nahakki nachanupi edubu unaba pamlabadi aina poriba chanaba asi chaw haina hairami ninasu Lutherna poriba chanaba adu charami masigi matungda Luther adu makhoigi basement gi room aduda changkhirami duga mahakna ngasaidgi phaduna thamaiba Andres hariba misak adu Lutherna hatokhirami aduga Andres ki haksang adubuna Lutherna machet kaktuna makhoigi numidang mafam asida lakaduriba mi sing aduga chanabagi damakta thamkhirami hojikti ninasu mahakki masadu gyan takiramde haibidi Lutherna mangonda nuktigi pithakpa chadu pithakpana maram oraga mahak gyan takidribani ninana gyan tarakpa matamdadi mahaktu dining table amagi mamangda chair amada mahakki makhong makhut machil loina phajanduna thamami matam asida Luther gi miyoi sing adusu dinner adu chanabagi damakta dining table adugi akoibada chair da loina phamduna leinarami matang asida aikhoina yamna ngaklibadi Luther gi lakliba miyoi sing asigi marakta ninagi mamanabi ninabu thabak pibigani haiduna Luther gi memda tilakhiba mahakki marup adusu phamduna leirami madudigi ninana khangami madudi mahakki marup asisu Luther gi makhada thabak tawduna leiba misak amane haiba asi hojik Lutherna ninagi maphamda adum lotuna thamapa lairik adu puthuraktuna makhoi myamgi mamangda paraami lairik asi paba loiraba matungda Lutherna asumna hairami aikhoina phakhiba mi adugi i adu hojikti aikhoina thakpa yaragani haina hairami adudigi makhoi sing adu Lutherna hatkiba Andres hariba misak adugi i adu glass amada haptuna makhoi myam adu thaknaba tawrami makhoi myamna i adu thakpa loiraba matungda Lutherna makhoi myamgi chanabagi damakta yamna special oiba pot ama puthurami matang asida Lutherna puthoraiba yamna special oiba pot adu makhum hangtoraktuna yenganba matamdadi atai karim to iramde Andres ki kakthatkraba makok adu mahakna phuttuna puthorakpa oirami ninadi masi urba matamda mahakti yamna hinadaba amadi masada kainoma phawrami maram masina ninana makhogi mafam asida leiriba miyoi amada osallami asumna ninana miyoi aduda osalakpaduna maram orga miyoi aduna Lutherda yamna saromi makhogi party asibu ninana maram orga thugai haiduna adudigi Lutherna yamna sauna nina adubu basement gi jaga aduda puduna laami aduga ninagi makho makhut sing adu loina phajanduna thamami hairiba matam asida ninagi manakta Lutherna ninagi machanupi edusu thamami aduga Luther adu party du yaunabagi damakta basement adudagi thokhirami tanja asida ninagi machanupi eduna mahakki mama nina adubu thadokpirami masigi matungda basement asigi room asida thang nongmai amadi atopa khulai kaya amasu leirami madudigi ninana thang amadi shotgun adu mahakna paikhatlami asigi matungda ninana mahak yum asi thadokutuna chatkhiba adu pamde maramdi mafam asida lehuriba phatraba miyoi myam asi mahakna hatoba matungda mahak mafam asidigi chatpa adu pamlami
Ninana shotgun adu paiduna thorakpa matamda mahakna nupa ama thengnarami. Nupa adunasu Ninana makhutta nongoi paiduna thorakpa adu uba matamda mahak akiba amadi phaurami. Duga nupa aduna Ninada mahakpu hatpiganu haina hairami. Adubu Ninana mahakna hariba wa adu amata tadabida mahakna paidiba nongmai aduna nupa aduda kaptuna nupa adubu hatoami. Asumna nongmai kapagi makhon asi taba matamda Luther amadi Ninagi friend makhoi ani adu yamna sectionna ka amada lotuna leikirami. Masigi matungda Ninana Luthergi personal room aduda Luther bu hanabagidamagta laami. Aduga Ninana room adugi thong adu hangdringagi mawoinana Ninagi friend aduna Ninagi matungda laktuna attack tawrami. Asumna attack tawrokpa asina maram oiraga Ninagi khatang aduda soami. Matam masidasu Ninana thongna leina mahakna pairiba thang aduna Ninagi mamanabi adugi mangakta lenduna hatoami. Mamanabi adu hatlaba matungda Ninana Luthergi personal room adugi thong adu hangtoktuna changaami. Room aduda changpa matamda Nina adu yamna angakpa phaurami. Maramdi hairiba room asida Lutherna hatokraba miyoising adugi part kaya ama preserve tawduna thamamba adu Ninana urami. Masigidamak Nina adu yamna ngaklibani. Mamangi matamdasu Andresna room asida changpa matamda mahakna akiba amadi angakpa phaukhriba adu atai karimtagi natte. Room asida asigumlaba miyoibagi part mayam ama Lutherna preserve tawduna thamba adugidamakta mahakchu angakpa phauribani. Dubu Ninana mahakki hakchangda masi mayam asi uba matamda akibadi phaurami. Mahakna akiba phanayamna phauba tarabasu mahakki akiba adu lotsallaga mahak thongna leina room aduda Luthergi gari adugi so adu mahakna thirami. Mahakna asumna so adu thiringai matam aduda room aduda Luther aduna lakpagi makhon adu mahakna tarami. Adubu Ninana Luther adu hanabagidamagta sem saduna leirami. Madudigi Luther adusu room adugi thong adu hangtoraktuna Ninagi mamangda lepami. Hairiba matam asida Ninana Luther adu hanabagidamagta mahakna pairiba nongmai aduna Luther da kapami. Adubu Ninana kapla iba nongmai adu Luthergi makhuto ina palami. Maram asina Luther adu sidi siramde. Maram asina Lutherna upai ama tawduna Nina adubu upu amagi manungda phajanduna thamami. Masigi matungda Lutherna Ninagi machanupi adubu phaduna puraga chatkirami. Aduga makhoigi festival asigi part ama oina machanupi asibu hatok thoigi toromi. Somdana box adugi manungda Ninasu upai ama tawduna box adu thugairaga machanupi pukhiba Luthergi manakta laktuna Luther da attack tawrami. Matang asida Luther amadi Nina makhoi ani fight toromi. Matam asida Lutherna Ninagi mangak samadu chatpaga Nina adubu hatoke tawrami. Hairiba matam asida Luthergi makokta opiba sajigi machi adu makhada tarami. Tariiba sajigi machi aduna Ninagi maphaigan aduda Lutherna thilami. Madudigi Nina adu yamna wana sit-sittuna mafam aduda chatlami. Matang asida Lutherna Nina adubu hatke haituna changpa matamdadi mahakki makhongda joriba sajigi machi aduna Luthergi masa aduda Ninana hanjanna thinduna Luther adubu mafam asida hatoami. Haujikti Ninana makhoi mayam adu loina hatpa loiraba matungda mahak santi oina phamduna leirami. Mathangi ayukta Ninana Luthergi car adu puduna mahakki machanupi aduga loinana mafam asi thadoktuna chatkirami. Filam asigi aroiba sinda aikhoida khangalai madudi mafam asida lakhiba US ki miyoi ayamba mangkhiba amadi thiba khangdana leikhiba sing adu atai kanamtana natte asigumba thodok sing asina maram oiraga thiba khangdana leikhiba oirami. Hairiba sin asi ulaba matungda Silence of the Prey hairiba filam asi matang aswaida loisankirami. Karigumba ngasigi aigi explanation asida soikiba lankhiba yarobasu mayamna ngakpiu. Ngasigidi matang aswaida kainarasi.